ꯊꯃꯣꯏꯒꯤ ꯑꯇꯤꯌꯥꯗ ꯇꯥꯔꯛꯄ ꯅꯨꯡꯁꯤ ꯅꯣꯡꯂꯤꯛ ꯈꯧꯔꯥꯡꯖꯕꯅꯤ ꯂꯩꯃꯥꯏ ꯃꯍꯥꯛꯅ ꯅꯨꯡꯁꯤ ꯏꯈꯧ ꯂꯥꯡꯕꯤ ꯅꯨꯡꯁꯤ ꯁꯦꯛꯂꯥ ꯅꯨꯡꯁꯤ ꯏꯔꯤꯛ ꯇꯧꯕ ꯈꯧꯕꯨꯝ ꯊꯟꯅ ꯊꯛꯂꯒ ꯄꯦꯟꯖꯕ ꯑꯣꯏꯕꯅꯤ ꯐꯣꯟ ꯑꯗꯨꯅ ꯔꯤꯁꯤꯞ ꯇꯧꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩ ꯃꯊꯧ ꯀꯌꯥ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯇꯝꯉꯥꯟꯕꯗꯣ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯃꯨꯛꯁꯨ ꯐꯣꯟ ꯑꯗꯨ ꯔꯤꯁꯤꯞ ꯇꯧꯕꯤꯔꯛꯇ꯭ꯔꯤ ꯃꯇꯥꯡ ꯑꯗꯨꯗ ꯃꯁꯤ ꯂꯤꯂꯤ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯂꯛꯂꯦ ꯃꯆꯦ ꯂꯥꯛꯄ ꯎꯕꯗ ꯁꯥꯎꯅꯤꯡꯕꯗꯨ ꯃꯆꯦꯗ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯑꯔꯤꯕꯤ ꯅꯪ ꯂꯥꯛꯄꯒꯤ ꯑꯣꯏꯔꯦꯀꯣ ꯑꯩꯅ ꯇꯧꯕ ꯐꯣꯟ ꯃꯤꯅ ꯄꯥꯏꯔꯛꯇ꯭ꯔꯤꯁꯦ ꯅꯪꯗꯪꯅ ꯂꯤꯔꯒ ꯂꯩꯌꯨ ꯍꯥꯏꯔꯤ ꯃꯥꯜꯂꯦ ꯃꯧꯄꯥꯒꯤ ꯋꯥ ꯇꯥꯗꯨꯅ ꯅꯣꯛꯆꯩ ꯂꯤꯂꯤ ꯑꯗꯨ ꯋꯥ ꯉꯥꯡꯅ ꯉꯥꯡꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯐꯃꯨꯡ ꯃꯁꯤꯗꯨꯗ ꯐꯝꯗꯨꯅ ꯃꯧꯄꯥ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯉꯁꯥꯏꯒꯤ ꯑꯅꯤꯗꯨꯗ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ ꯑꯅꯤꯃꯛ ꯂꯣꯏ ꯐꯖꯩ ꯑꯗꯨꯕꯨ खरा खेनबदी उब फंगे हायो हायो अैना खलीसे चुम्ब्रा येंगे तमगानबा मचेगी वादुबु तारगा नुकमी नुकमी तौई इकाइबदुना तौफम अमा खंगदना लुखम मदुदा होतपोई नानबोई तौदुना लेरमी अदुगा जे अई हायुनी इकाइ भौनदे नंगना हाइरकपदुगी मतुंग इना सिना फै सिना फते हाइबदो अैना हाइदोरिबनी बुंगो हौसी इकाइबगी मतम नत्रे मसेना असुमना हाइरकपसिदा हाइदोकप ngamdana panduna leirambadu phakiduna handakti tamnganbadu sat hekta hairei je aina pamsabudi nuri haiduni mase aina class 11 12 karingai dudagi yamna pamjarak matam tuda angang oibaga kaiga phonung paiba moidabanina pawdum phauna kidri aduga matam kuirabagi tungda ngara amuk thengnaribaduni je nangi wasidi lurine dude tomba नंगना नहैदना बुकनिंग चंगतुना लेरिङै नुपी खंगनबा मा थमदबनी अदुबु मादी नुपीनी मागी ओइना खंगना सानबा मा लेरमोइद्रो इबुंगा फुदि तमांजोंग जोंग ओइना थोक्लोइद्रने असु कुइबसे मम्मीदा खक्सादुना लाक्लगा कहिगी बुकनिंग हंतदुइनो इचे असु याम पामजरबसिबु कै मसादददी अई फोंदोक्तना तोक्लरोय लिली मासो याबिनी मतम असिगी चटनाबी चपचाना खंगबिनी अदुना मौपा नुपा असिगी वा असिबु तसिंगना मबुकनिंग थौगतबी तमगानबदु मखुता पाइरिबा फोन अदुदा येंगी कॉल बैक लाक्ब्रा हाइदना अदुबु अदुमक तौबिरक्ट्रे मतांग अदुदा चा इसिंग लोइदुना मचेगा पुन्ना किचन लोमदा चा इसिंग साबा संखी मसा नुपादु लाक्पदा माधबीना मका लामना इसानी युमदा लेबसे युमसे मपुंग हेक फाबगुम तौ लाओ लाओ सारसे मागी मागी सियर अमममदा पुन्ना फमदुना चाक अदुबु तुमिना सारमे असुमना ngehak sarabagi tungda macheeduna wa haudorai ima akhoi tombase amuk chatlanu haiba yadre ima nongta them mamana yumda lengdana leiba haibase yamna nungai yumsida mama leibana nupa ma lei haidana tayangta soinaramba wakhal loin hekpai मसानुपी की वादु तारगा माधबी सारंबदु लेप्तुना मचानुपादा येंगना मोमोन तौना नसीना हाइबसु हाइबनी युमदा लेंगदना लेबा इमासु पामे तौरिसे युमदा लेयु याद्रिबसे नुपी म थीरगदी यागद्र खंगदे तौरिसे अतोंबा नुपी थीनब तौरसिरो हा नाइ खरा हाइरे यारे लंथुम हाइरे अवन अपामता लेबा नत्ति नंग रिसर्च अदु लोइबगा थबक हाइरे इमाना सिल्लांग तौदना नंग तौरनी मसेगा ममागा नंगांगनरिबदुबु तारगा मबुकनिंग अदुदा हराउजै अदुबु मपाल थोंगदा उथोक्ते चाक अदु उमसाई साइना थौसादबा मतौ उट्टुना पुक थनम ताउना सागेमा कोना खनसे मदुगी थबकतो इमा अइंगोंदम थाइरकिनो लिली अमदि माधबी मखोय अनिदु मचागी वादुबु तारगा अमना अमदा येंगनदुना मोमोनोक्सै असुमना तुमिना अमु चारिबदुदा माइ ओनसिनख्रे महै महै तुमिना युंगी थबा इंखांग तौरिङैदा मखुत अदुदा फोन अदु पाइहौदबनी अदुबु थबक लोइरगा मागी कादा लाक्पनी नुरei अदु फमुंग अदुदा लेरमलिबा मागी फोन अदु लौदुना तपना फमथरकली सेव तौदबा नंबरदगी मिस कॉल लेरमदुबु उरगा नुरैदो हाइफेट कनानो हाइना खंजानै मुरुम मुरुम सोली सिबु कना ओइदिनो हे वेक्ते तौरगा हंसिरने अस्तलेदा असि हाइना तपना हिपथदुना फोन अदु येंदुना लेरमि सोमदना तमगानबदु चा इसिंग तोक्लगा मागी रूम अदुदा लाक्पनी अदुबु कॉल बैक लाक्ट्रबदा मतोमता अमुक साउनिंगबा मपोक्से कइनु बिनुसिबो फोन मिस कॉल लेबदुबु उदब नत्रगा फी सादुना लेरिङै
ꯇꯥꯗ꯭ꯔꯕ꯭ꯔꯖꯥꯠꯂꯅꯤ ꯃꯥꯕ ꯑꯁꯤ ꯈꯟꯅ ꯇꯦꯔꯦꯁ ꯔꯣꯝꯗ ꯇꯞꯅ ꯊꯣꯛꯂꯛꯏ ꯇꯝꯉꯥꯟꯕ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯒꯤ ꯌꯦꯡꯒꯦ ꯍꯥꯏꯅ ꯐꯣꯟ ꯑꯗꯨ ꯅꯨꯔꯩ ꯃꯉꯣꯟꯗ ꯑꯃꯨꯛꯀ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯈꯨꯠꯇ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕ ꯑꯃ ꯑꯣꯏꯕꯅ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯔꯦ ꯍꯟꯗꯛꯇꯤ ꯔꯤꯁꯤꯞ ꯁꯠ ꯇꯧꯔꯛꯏ ꯇꯝꯉꯥꯟꯕ ꯃꯣꯃꯣꯟ ꯇꯧꯏ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯂꯨꯝꯊꯅ ꯀꯧꯔꯝꯃꯤ ꯅꯨꯔꯩ ꯌꯥꯝ ꯈꯪꯅ ꯀꯧꯔꯛꯄꯗꯨꯗ ꯀꯤꯕꯨ ꯀꯤꯔꯤ ꯑꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯂꯥꯛꯁꯤꯟꯅꯕ ꯍꯥꯏꯅ ꯃꯨꯟꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯅ ꯇꯨꯃꯤꯟꯅꯃꯨꯛ ꯂꯩꯈꯤꯕꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯇꯞꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅꯤ ꯅꯨꯔꯩ ꯇꯝꯉꯥꯟꯕ ꯉꯁꯥꯏꯗꯒꯤ ꯅꯪꯉꯣꯟꯗ ꯀꯣꯜ ꯇꯧꯕꯅꯤ ꯅꯪ ꯄꯥꯏꯔꯛꯇꯦ ꯍꯧꯖꯤꯛ ꯈꯛꯇꯗ ꯚꯥꯞ ꯑꯣꯏꯔꯛꯂꯦ ꯇꯁꯦꯡꯅ ꯅꯨꯔꯩ ꯑꯗꯨ ꯑꯗꯨꯅ ꯃꯁꯥꯗꯨ ꯏꯊꯛ ꯊꯀꯠꯄ ꯍꯥꯏꯐꯝ ꯈꯪꯗꯕ ꯃꯄꯣꯛꯆꯩ ꯂꯠꯂꯠ ꯇꯧꯅ ꯈꯨꯝꯃꯤ ꯑꯩꯗꯣ ꯊꯕꯛ ꯇꯧꯔꯨꯕ ꯑꯗꯨꯗ ꯀꯣꯜ ꯂꯥꯛꯄ ꯇꯥꯍꯧꯗ꯭ꯔꯦ ꯅꯪ ꯂꯥꯟꯅ ꯈꯟꯅꯨꯀꯣ ꯂꯥꯟꯅ ꯈꯟꯕ ꯑꯣꯏꯔꯒꯕꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯣꯜ ꯍꯟꯖꯤꯟꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯇꯧꯈꯤꯗ꯭ꯔꯣ ꯀꯩꯁꯨ ꯈꯟꯗꯕꯒꯤ ꯇꯧꯔꯤꯅꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯅꯪꯕꯣ ꯅꯨꯡꯉꯥꯏꯔꯤ ꯅꯪꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯦꯅ ꯍꯥꯏꯕ ꯋꯥꯗꯣ ꯅꯣꯏ ꯌꯥꯗꯕ ꯌꯥꯗꯦꯀꯣ ꯅꯣꯏ ꯃꯌꯥꯝꯅ ꯈꯔ ꯈꯔ ꯍꯣꯠꯅꯗ꯭ꯔꯗꯤ ꯑꯩꯈꯣꯏꯁꯨ ꯍꯦꯛꯇ ꯉꯝꯕ ꯅꯠꯇꯦ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯋꯥꯗꯣ ꯍꯥꯏꯕ ꯌꯥꯗꯕ ꯑꯃ ꯑꯣꯏꯕꯅ ꯋꯥꯐꯝ ꯑꯁꯤꯅ ꯋꯥꯍꯧꯗꯣꯛ ꯑꯃ ꯑꯣꯏꯔꯛꯇꯨꯅ ꯇꯧꯔꯛꯂꯤꯕꯅꯤ ꯅꯨꯔꯩ ꯑꯗꯨ ꯇꯝꯉꯥꯟꯕ ꯃꯍꯥꯛꯅ ꯏꯐ ꯐꯖꯅ ꯍꯥꯏꯔꯛꯄ ꯑꯃ ꯑꯣꯏꯕꯅ ꯇꯞꯅ ꯈꯨꯝꯃꯤ ꯍꯣꯏ ꯇꯧꯒꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯐꯕ ꯑꯣꯏꯗꯣꯏꯅꯤ ꯁ꯭ꯋꯥꯏꯗ ꯇꯦꯛ ꯇꯦꯛ ꯇꯧꯗꯨꯅ ꯂꯩꯕꯁꯤꯅ ꯌꯥꯔꯛꯇꯕ ꯃꯇꯥꯡ ꯑꯃ ꯍꯦꯛꯇ ꯂꯥꯛꯏ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯐꯕ ꯑꯃꯗꯨꯝ ꯑꯣꯏꯔꯤꯅꯤ ꯂꯥꯏꯕꯛ ꯐꯩ ꯍꯥꯏꯗꯅ ꯈꯜꯂꯤꯅꯤ ꯇꯝꯉꯥꯟꯕ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ ꯀꯨꯏꯔꯦ ꯎꯈꯤꯗꯕ ꯅꯪꯁꯨ ꯌꯥꯝ ꯍꯣꯡꯉꯤ ꯉꯁꯥꯏꯁꯨ ꯃꯔꯥꯡ ꯀꯩꯝꯇꯁꯨ ꯆꯥꯗ꯭ꯔꯦ ꯑꯗꯨꯅ ꯍꯌꯦꯡꯗꯤ ꯐꯖꯅ ꯎꯅꯁꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯔꯩ ꯋꯥꯈꯜ ꯑꯗꯨꯗ ꯍꯥꯏꯖꯩ ꯀꯩꯅꯣ ꯑꯃꯨꯛ ꯃꯁꯤꯅ ꯇꯧꯔꯛꯏꯁꯤꯅ ꯎꯅꯕ ꯀꯥꯏꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈꯤꯕꯗꯨꯗ ꯇꯥꯗ꯭ꯔꯕꯣꯏ ꯈꯟꯗꯨꯅ ꯍꯟꯖꯤꯟꯅ ꯑꯃꯨꯛꯁꯨ ꯇꯝꯉꯥꯟꯕꯗꯣ ꯇꯞꯅ ꯃꯈꯥ తాꯏ ꯃꯔꯥꯡ ꯊꯦꯡꯅꯔꯒ ꯑꯗꯨꯝ ꯊꯕꯛ ꯑꯃꯒꯤ ꯑꯣꯏꯅ ꯂꯥꯛꯄ ꯊꯣꯛꯂꯦ ꯑꯗꯨꯅ ꯍꯌꯦꯡꯗꯤ ꯈꯣꯏꯕ ꯑꯣꯏꯅ ꯐꯖꯅ ꯎꯅꯁꯤ ꯑꯩꯁꯨ ꯉꯁꯥꯏꯗ ꯃꯅꯤꯄꯨꯔ ꯌꯧꯔꯛꯄꯅꯤ ꯅꯨꯔꯩ ꯇꯞꯅ ꯍꯣꯏ ꯌꯥꯏꯌꯦ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯗꯨ ꯑꯅꯤꯃꯛ ꯈꯪꯅꯕ ꯅꯠꯇꯦ ꯑꯗꯨꯅ ꯁꯦꯀꯦꯟ ꯈꯔꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯇꯨꯃꯤꯟꯅ ꯂꯩꯅꯩ ꯃꯤꯀꯨꯞ ꯑꯁꯤꯗ ꯄꯣꯛꯅꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯨꯏꯅ ꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯨꯕ ꯌꯥꯕ ꯑꯃꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯇꯝꯉꯥꯟꯕ ꯇꯞꯅ ꯑꯗꯨꯗꯤ ꯍꯌꯦꯡ ꯄꯨꯡ ꯀꯌꯥ ꯑꯗꯨꯋꯥꯏꯗ ꯌꯥꯅꯤ ꯄꯨꯡ ꯀꯌꯥ ꯑꯗꯨꯋꯥꯏꯗ ꯊꯦꯡꯅꯁꯤ ꯍꯥꯏꯅꯣ ꯍꯌꯦꯡꯁꯦ ꯈꯪꯗꯦ ꯍꯌꯦꯡ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯔꯁꯤ ꯍꯌꯦꯡ ꯍꯥꯏꯅꯔꯁꯤ ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯗꯨꯅ ꯐꯣꯟꯗꯨ ꯊꯝꯅꯔꯦ ꯇꯝꯉꯥꯟꯕꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯇꯝꯉꯥꯟꯕ ꯇꯦꯔꯦꯁꯇ ꯂꯩꯔꯝꯕꯗꯒꯤ ꯃꯥꯒꯤ ꯔꯨꯝ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯃꯣꯃꯣꯟ ꯇꯧꯏ ꯃꯇꯣꯝꯇ ꯑꯁꯥ ꯑꯃ ꯁꯥꯒꯠꯆꯩ ꯍꯌꯦꯡ ꯎꯅꯔꯒꯗꯤ ꯑꯩ ꯁꯣꯏꯗꯅ ꯃꯉꯣꯟꯗ ꯀꯨꯏꯅ ꯁꯥꯡꯅ ꯂꯣꯠꯇꯨꯅ ꯊꯝꯂꯛꯄ ꯋꯥ ꯃꯌꯥꯝꯁꯦ ꯑꯝꯇ ꯁꯤꯊꯗꯅ ꯍꯥꯏꯔꯒꯦ ꯅꯨꯔꯩ ꯑꯗꯨꯁꯨ ꯐꯣꯟ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩ ꯃꯈꯨꯠ ꯑꯗꯨꯗ ꯑꯗꯨꯒ ꯇꯞꯅ ꯃꯥꯒꯤꯁꯦ ꯑꯩ ꯄꯥꯝꯃꯤꯔ ꯀꯩꯅꯣꯝ ꯇꯧꯔꯤ ꯉꯁꯥꯏ ꯈꯛ ꯊꯦꯡꯅꯕꯗꯨꯕꯨ ꯄꯦꯟꯗ꯭ꯔꯗꯅ ꯍꯌꯦꯡ ꯊꯦꯡꯅꯁꯤ ꯀꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯍꯟꯗꯛ ꯃꯇꯥꯡꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯩꯒꯨꯝꯕ ꯑꯩꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯀꯣꯏꯅꯁꯤ ꯍꯥꯏꯔꯛꯂꯗꯤ ꯑꯩꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯔꯦ ꯃꯁꯛ ꯍꯥꯏꯔꯦ ꯌꯦꯡꯕ ꯌꯥꯕꯅꯤ ꯑꯗꯒꯤ ꯁꯦꯜ ꯍꯥꯏꯔꯦ ꯃꯌꯥꯝ ꯄꯥꯏ ꯇꯥꯡꯅ ꯐꯪꯕ ꯇꯥꯟꯖꯥꯅꯤ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯍꯧꯅꯗꯦ ꯌꯥꯔꯤꯕ ꯃꯈꯩ ꯂꯣꯏꯅ ꯍꯦꯛꯇ ꯂꯧꯊꯣꯛꯀꯦ ꯆꯥꯊꯣꯛꯀꯦ ꯍꯧꯖꯤꯛ ꯃꯇꯝꯗ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯕꯨ ꯀꯅꯥ ꯂꯩꯔꯤꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯆꯦꯞꯇꯨꯅ ꯇꯨꯝꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯈꯤꯔꯝꯃꯤ ꯊꯪꯅꯕ ꯑꯌꯨꯛ ꯑꯗꯨꯗ ꯄꯨꯋꯥꯡꯕꯒꯤ ꯃꯄꯥ ꯆꯥꯎꯔꯦꯜ ꯑꯗꯨ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯉꯍꯧ ꯋꯥꯀꯤꯡ ꯆꯠꯂꯨꯕꯅꯤ ꯍꯜꯂꯛꯄꯗ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯈꯔꯅ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯄꯒꯨꯝ ꯂꯩ ꯍꯦꯛꯇꯨꯅ ꯂꯩꯔꯝꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯈꯔꯒ ꯍꯦꯛ ꯊꯦꯡꯅꯔꯦ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯃꯤꯡ ꯈꯪꯗꯦ ꯑꯗꯨꯕꯨ ꯆꯥꯎꯔꯦꯜ ꯑꯗꯨꯅ ꯍꯦꯛ ꯄꯥꯝꯖꯕ ꯑꯃꯗꯤ ꯑꯣꯏꯔꯦ ꯃꯃꯧ ꯑꯣꯏꯅꯤꯡꯕ ꯑꯃ ꯄꯣꯛꯂꯝꯃꯤ ꯆꯟꯗꯣꯜ ꯃꯆꯨꯗ ꯑꯣꯂꯤꯚ ꯒ꯭ꯔꯤꯟ ꯃꯆꯨꯅ ꯃꯄꯥꯟ ꯍꯛꯄ ꯐꯤ ꯐꯅꯦꯛ ꯃꯨꯒꯥ ꯁꯨꯠ ꯑꯣꯂꯤꯚ ꯒ꯭ꯔꯤꯟ ꯀꯂꯔꯗ ꯗꯤꯖꯥꯏꯟ ꯌꯥꯎꯗꯕ ꯑꯆꯝꯕ ꯇꯣꯞꯁ ꯑꯃ ꯅꯤꯡꯗꯨ ꯌꯩꯅ ꯊꯥꯗꯔꯤꯕ ꯑꯃꯨꯕ ꯁꯝꯂꯥꯡ ꯄꯤꯛꯇꯛ ꯇꯧꯕ ꯄꯣꯂꯥꯡ ꯃꯆꯥ ꯑꯗꯨꯃꯒ ꯍꯦꯛ ꯎꯕꯗ ꯄꯨꯛꯅꯤꯡ ꯍꯨꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯆꯥꯎꯔꯦꯜ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯇꯥꯅꯕ ꯃꯑꯣꯡꯗ ꯇꯞꯅ ꯍꯩ ꯕꯦꯝꯃ ꯅꯣꯏꯕꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤꯔꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯕꯨ ꯉꯁꯤ ꯗꯦꯕ ꯀꯔꯃ ꯂꯩꯕ꯭ꯔꯅꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯀꯥꯎꯊꯣꯛꯄ ꯑꯣꯏꯔꯤꯗ꯭ꯔꯥ
ꯃꯥꯅꯤ ꯈꯨꯔꯥ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗꯒꯤꯅꯤ ꯂꯩꯀꯥꯏꯅ ꯃꯅꯤꯡ ꯂꯩꯀꯥꯏꯅꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯑꯩꯈꯣꯏꯅꯗꯤ ꯅꯈꯣꯏꯁꯦ ꯑꯃꯠꯇ ꯈꯪꯗ꯭ꯔꯦꯗꯅ ꯅꯄꯥ ꯅꯃꯤꯡ ꯍꯥꯏꯌꯨ ꯏꯕꯦꯝꯃ ꯈꯪꯕ꯭ꯔ ꯌꯦꯡꯒꯦ ꯏꯪ ꯇꯞꯄꯅ ꯃꯍꯥꯛꯀꯤ ꯂꯩꯇꯦꯡꯅꯤ ꯋꯥꯂꯤꯛꯅ ꯉꯥꯡꯕꯅ ꯃꯥꯒꯤ ꯐꯖꯕꯒꯤ ꯃꯒꯨꯜ ꯍꯥꯞꯂꯤꯕ ꯑꯃꯅꯤ ꯑꯗꯨꯕꯨ ꯊꯑꯣꯏꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯄ ꯑꯃ ꯑꯣꯏꯕꯅꯤꯅ ꯇꯞꯅ ꯄꯥꯈꯨꯝ ꯑꯗꯨ ꯄꯤꯔꯝꯃꯤ ꯈꯨꯔꯥ ꯑꯩꯈꯣꯏ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯝꯇ ꯂꯩꯇꯤꯌꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯈꯔ ꯀꯪꯂꯥꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯨꯒꯦꯅ ꯁꯨꯝ ꯇꯧꯕꯅꯤ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯃꯤꯡꯕꯨꯗꯤ ꯇꯣꯂꯦꯟ ꯀꯧꯏ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡꯅ ꯌꯥꯏꯁꯅꯥ ꯀꯧꯏ ꯃꯤꯡ ꯑꯗꯨ ꯇꯥꯕꯒ ꯆꯥꯎꯔꯦꯜ ꯀꯔꯤꯕꯨ ꯈꯟꯕ ꯃꯣꯃꯣꯟ ꯇꯧꯏ ꯃꯕꯨꯛꯅꯤꯡꯗ ꯍꯥꯏ ꯌꯥꯏꯁꯅꯥ ꯍꯥꯏꯕ ꯃꯉꯛꯀ ꯅꯣꯝꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯌꯥꯏ ꯆꯥꯅꯩ ꯃꯁꯛꯀ ꯃꯤꯡꯒ ꯆꯞ ꯆꯥꯅꯩ ꯁꯤꯃꯗꯤ ꯋꯥꯠꯂꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯅꯪꯁꯦ ꯇꯣꯂꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯦ ꯑꯣꯟꯊꯣꯛꯅ ꯆꯥꯎꯔꯝꯃꯦꯗꯅ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯉꯔꯥꯡ ꯅꯍꯥꯟꯇ ꯃꯥꯜꯂꯤ ꯅꯣꯏꯅ ꯄꯤꯛꯍꯧꯕꯗꯣ ꯐꯔꯦ ꯐꯔꯦ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯌꯦꯠꯄꯤꯔꯦ ꯇꯧꯔꯤꯁꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯈꯨꯔꯥ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦ ꯅꯣꯏꯁꯨ ꯆꯠꯂꯨꯀꯣ ꯑꯃꯨꯛ ꯊꯦꯡꯂꯅꯤ ꯆꯥꯎꯔꯦꯜ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤ ꯂꯩꯍꯧꯔꯤꯕ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨ ꯋꯥ ꯉꯥꯡꯅꯩ ꯌꯥꯏꯁꯅꯥꯒꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯇꯥ ꯑꯗꯨꯅ ꯕꯦꯝꯃ ꯑꯁꯤ ꯍꯟꯁꯦ ꯌꯥꯝ ꯐꯕꯅꯤ ꯃꯥꯒꯤꯅꯦ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯕꯅꯤ ꯁꯔꯖꯤꯌꯟ ꯑꯣꯏꯕꯅꯦꯕꯀꯣ ꯃꯗꯨ ꯀꯣꯏꯒꯦ ꯀꯣꯏꯔꯨꯕ ꯑꯁ ꯅꯪ ꯑꯃ ꯏꯕꯦꯝꯃ ꯅꯨꯡꯁꯤ ꯅꯉꯣꯟꯗ ꯍꯦꯛ ꯇꯥꯎꯔꯗꯅ ꯀꯗꯥꯏ ꯂꯥꯎ ꯆꯠꯁꯤ ꯊꯦꯡꯈꯤꯕ ꯇꯥꯔꯦ ꯅꯪꯒꯤ ꯐꯅꯕ ꯍꯥꯏꯔꯤꯕ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯗꯤ ꯅꯪ ꯅꯨꯄꯥ ꯐꯪꯉꯣꯏ ꯏꯕꯦꯝꯃ ꯉꯥꯡꯅ ꯉꯥꯡꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯅꯤꯗꯨ ꯆꯠꯈꯤ ꯁꯣꯝꯗꯅ ꯌꯨꯝ ꯆꯪꯂꯛꯂꯦ ꯆꯥꯎꯔꯦꯜ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯇꯍꯥ ꯇꯍꯥ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯋꯥꯡꯕ ꯃꯄꯥ ꯂꯥꯛꯄ ꯎꯕꯗ ꯕꯥꯕꯥ ꯑꯩ ꯍꯣꯁꯄꯤꯇꯥꯜ ꯆꯠꯇꯣꯏꯅꯤ ꯍꯥꯏꯕ ꯈꯪꯉꯗꯤ ꯑꯩꯒꯤ ꯇꯤꯡꯁꯦ ꯈꯔ ꯑꯣꯏꯔꯁꯨ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯤꯕꯅꯣ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯍꯩ ꯅꯪ ꯃꯇꯣꯏꯅꯔ ꯍꯥ ꯅꯄꯥ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯅ ꯋꯥꯒ ꯉꯥꯡꯕ ꯁꯥꯏ ꯉꯝꯗꯕ ꯇꯧꯋꯣ ꯅꯣꯏꯅ ꯄꯤꯛꯂꯤ ꯃꯇꯝꯗ ꯅꯄꯥ ꯑꯩꯅ ꯄꯨꯝꯅꯃꯛ ꯉꯝꯅꯕ ꯇꯧꯔꯛꯄꯅꯤ ꯄꯨꯋꯥꯡꯕ ꯃꯇꯣꯝꯇ ꯁꯥꯎꯅꯤꯡꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯄꯥꯒ ꯑꯣꯟꯁꯤꯟꯅꯗꯅ ꯑꯁꯨꯝꯅ ꯉꯥꯡꯅꯕꯁꯨ ꯃꯍꯥꯛ ꯇꯜꯂꯤ ꯊꯕꯛ ꯃꯇꯝꯅꯒ ꯌꯥꯔꯛꯇꯕꯒ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯦ ꯆꯥꯎꯔꯦꯜꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯏꯕꯨꯡꯉꯣ ꯅꯪ ꯅꯨꯄꯤꯁꯤ ꯀꯔꯝ ꯀꯥꯟꯗ ꯌꯨꯝꯁꯤꯗ ꯄꯨꯔꯛꯀꯦ ꯍꯥꯏꯕꯅꯣ ꯍꯥ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯕꯗꯣ ꯀꯔꯤ ꯋꯥꯇꯥ ꯈꯣꯟꯗꯥ ꯅꯨꯄꯥ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯃꯇꯥꯡ ꯑꯃ ꯏꯆꯥ ꯆꯥꯗꯦ ꯌꯨꯝꯁꯤꯗ ꯄꯨꯔꯛꯅꯕ ꯅꯨꯄꯤꯗꯣ ꯂꯩꯇꯦ ꯂꯩꯔꯒꯗꯤ ꯑꯩꯅ ꯉꯁꯥꯏꯅ ꯄꯥꯕꯅ ꯆꯩꯗ꯭ꯔꯤꯉꯩꯗ ꯄꯨꯔꯛꯑꯅꯤ ꯑꯩꯅ ꯑꯣꯏꯅ ꯃꯁꯥꯒꯤ ꯋꯥ ꯇꯥꯔꯒ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯋꯥꯈꯜ ꯑꯗꯨꯗ ꯁꯥꯒꯠꯇꯨꯅ ꯃꯣꯃꯣꯟ ꯇꯧꯏ ꯃꯄꯥꯗꯨꯅ ꯅꯣꯛꯄꯗꯨ ꯎꯔꯒ ꯄꯨꯋꯥꯡꯕꯗꯣ ꯕꯥꯕꯥ ꯍꯅꯨꯊꯪꯗ ꯃꯤꯠ ꯌꯥꯝ ꯅꯥꯏꯀꯣ ꯅꯆꯥꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗꯦ ꯀꯥꯏꯅ ꯏꯃꯥꯇꯣꯟ ꯑꯃ ꯄꯨꯔꯛꯀꯅꯤꯒ ꯍꯥꯏꯔꯛꯀꯅꯨꯀꯣ ꯃꯗꯨ ꯑꯩ ꯌꯥꯝꯅ ꯍꯩꯅꯗꯧ ꯃꯥꯟꯗꯦ ꯇꯁꯦꯡꯅ ꯍꯩ ꯅꯄꯥ ꯊꯣꯔꯥꯕꯤ ꯃꯆꯥ ꯅꯄꯥ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯉꯥꯡꯂꯤꯕꯗꯨ ꯅꯃꯥꯏꯗꯨ ꯀꯥꯏꯗ ꯄꯥꯜꯂꯤ ꯍꯥ ꯄꯨꯋꯥꯡꯕ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯆꯩ ꯃꯄꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯇꯧꯅ ꯃꯈꯥ ꯇꯥꯔꯛꯏ ꯇꯞꯅ ꯄꯥꯕꯒꯤ ꯅꯑꯣꯡꯗꯨꯗ ꯌꯥꯝ ꯃꯥꯜꯂꯕ ꯑꯗꯨꯒꯤ ꯁꯨꯝ ꯍꯥꯏꯕꯅꯤ ꯁꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯁꯥꯎꯗ꯭ꯔꯗꯤ ꯍꯥ ꯁꯥꯎꯗ꯭ꯔꯗꯤ ꯀꯔꯤꯅꯣ ꯅꯄꯥꯗ ꯑꯗꯨꯒꯨꯝꯕ ꯀꯅꯥꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯄꯥ ꯑꯩꯅꯒ ꯅꯃꯥꯇꯣꯟ ꯑꯃ ꯊꯤꯒꯦ ꯍꯥꯏꯅ ꯈꯜꯂꯕ ꯅꯍꯥꯟꯅ ꯄꯨꯔꯛꯂꯅꯤ ꯌꯨꯝꯁꯤꯗ ꯑꯗꯨꯕꯨ ꯇꯧꯔꯣꯏ ꯍꯥꯏꯅ ꯇꯧꯗꯕꯒꯤꯅꯤ ꯇꯣ ꯄꯥꯕ ꯑꯩ ꯇꯥꯕꯗ ꯌꯥꯝ ꯋꯥꯔꯦ ꯕꯥꯕꯥ ꯆꯥꯛꯁꯤ ꯑꯃꯨꯛꯇ ꯐꯖꯅ ꯊꯣꯡꯒꯦ ꯑꯩ ꯆꯥꯎꯔꯦꯜ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯑꯗꯨ ꯍꯥꯏꯔꯒ ꯅꯨꯄꯥ ꯃꯆꯥ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜ ꯃꯄꯥꯗ ꯂꯩ ꯈꯔ ꯍꯧꯕꯗꯨꯒꯤ ꯃꯈꯣꯡꯗ ꯂꯩꯔꯦꯝꯕꯤ ꯊꯣꯛꯂꯝꯃꯤ ꯍꯧꯖꯤꯛ ꯃꯗꯨ ꯊꯦꯡꯅꯔꯛꯂꯦ ꯑꯩꯗꯤ ꯄꯨꯋꯥꯡꯕ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯕꯅ ꯃꯄꯥꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯇꯁꯦꯡꯅ ꯃꯤꯄꯥꯏꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒꯤꯔꯣ ꯉꯁꯥꯏꯗꯒꯤ ꯄꯥꯕ ꯅꯪꯅ ꯁ꯭ꯋꯥꯏꯗ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯂꯤꯕꯗꯨꯗꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯃ ꯀꯧꯔꯨꯕꯅ ꯐꯗꯣꯏ ꯖꯥꯠꯂ ꯍꯣꯔꯦꯟ ꯑꯩꯅ ꯊꯕꯛ ꯆꯠꯂꯤꯉꯩ ꯅꯪꯅ ꯇꯣꯝꯇ ꯑꯃꯨꯛ ꯉꯥꯎꯗꯅ ꯂꯩꯔꯝꯗꯣꯏ ꯃꯍꯨꯠꯇꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯅꯨꯄꯤ ꯐꯪꯗꯕꯒꯤ ꯃꯔꯝ ꯏꯄꯥ ꯈꯪꯉꯤ ꯃꯤꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯄꯤꯔꯤꯕ ꯏꯪꯒꯤꯠ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯪ ꯈꯪꯗꯦ ꯁꯤ ꯏꯄꯥꯅ ꯂꯩꯔꯦꯝꯕꯤ ꯊꯣꯛꯂꯦ ꯍꯥꯏꯕꯗꯤ ꯏꯕꯨꯡꯉꯣ ꯃꯁꯛ ꯃꯇꯧ ꯍꯦꯟꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜ ꯋꯥꯏꯗ ꯊꯦꯡꯅꯔꯦ ꯃꯗꯨ ꯏꯄꯥꯅ ꯏꯆꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅꯤꯡꯉꯤ ꯏꯄꯥꯒꯤ ꯏꯃꯧ ꯑꯣꯏꯅꯤꯡꯉꯤ ꯍꯥꯏꯕꯅꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯄꯨꯋꯥꯡꯕ ꯃꯄꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯇꯞꯅ ꯑꯁ ꯑꯗꯨꯕꯨ ꯋꯥꯔꯣ ꯄꯥꯕ ꯇꯧꯅꯨꯀꯣ ꯇꯧꯅꯨ ꯀꯔꯟꯗꯣ ꯅꯆꯥꯒꯤꯁꯨ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯑꯃ ꯂꯩꯖꯩꯀꯣ ꯃꯗꯣ ꯑꯩ ꯉꯥꯏꯔꯤꯕꯅꯤ ꯅꯆꯥꯒꯤ ꯅꯨꯄꯤꯒꯤꯗꯃꯛ ꯄꯥꯕꯅ ꯍꯦꯟꯅ ꯋꯥꯕꯤꯌꯨ ꯍꯥꯏꯗꯤ ꯑꯩꯅ ꯈꯪꯗꯦ ꯑꯊꯨꯕ ꯃꯇꯝꯗ ꯅꯪꯅ ꯅꯨꯄꯤ ꯄꯨꯔꯛꯇ꯭ꯔꯕ ꯑꯩꯗꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯏꯃꯧ ꯑꯣꯏꯔꯒꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯍꯥꯏꯔꯗꯧꯅꯤ
Mapagi wa aduda makha tana khumluba tasengna talli aduna tumina leirammi thongliba sak aduda mai onsinkhri puwangmado ngasidi morning duty tabani mahaksu aduna masagi mathau adumda mai onsinkhri ninglubana ama laibak mangonda tamlakpana ama hauna sani punsi khongjat asigi pumnamag asibu ngamna ngamnaba thengnaba sina miyoibai khoigi ithaudang amani Fattana poklakpa mi yaudi adubu matangna matamna karigumba amadagi fattaba haibasi oirakpa ngaktani punsigi saihauda thengnakibaduna lekha taraba punsi mahing amada hingduna leiri ngasidi hiyairel adu nupi nganna thiduna masa yauri adubu macha amadi magi nupigi hotnagi haiba amakhande nong hek nganbadagi numit taba phauba yurem thakpa leibung phamba amadi jar sanaba asina magi mathawoirami Ma khaki nungairaga loire haibu wakhal asina magi loinabidudi wabana kham thengle tasengna adubu haiba ngangba kaya matadre bhab taroi haina takhidraba mahakni tasengna hairabada ayuk anganbadudagi satkibani ngasisu mahausagum yungauduna makhong adu thangba ngamboi ngamdaboi tawna mayumaduda laukhung tawdun halakli tai mangola duda leirambi hiyairelgi nupi aduna magi nupa aduna laukhongduna hairibo wahayadu Mawa laude. Aina kanabasu mawa laude. Noina ithakbibro. Noina aigi silsi kiban piba nati. Aina kiba kanasu leite. Laukhong badubu taraga sauning badu khudakaduda phawi. Aduna napidu sorsangna amuktang hondoktuna thongalomda mitpham thamduna tumina leirami.